Pakistan bom yauba khulaising kapsilakpada LOC da duty taba Indian Army gi 5 Field Regimental Lance Naik oiba Dinesh Kumar laikhidre lanmi asina laikhidaba Indian Army gi da White Knight Corps na awang pathakta ikai khumna utkre Congress na Operation Sindur mapung phana saugili Bhupendra Congress Party na hauzik Bharat lengana changsiliba Operation Sindur mapung phana saugali loinana Armed Forces gi dama party asina lepdi haina MPCC gi senior wangangloi Bhupendra na haikre ngasi Congress Bhavan da paumi singa unaba amada mangna makhata na hai Operation Sindur bu saugatpa amadi Bharat ki lanmi singbu pukning thogatpa loinana ikai khumna utpa oina AICC na laukiba waref ki matung ina hayeng Bharat pumbada Tiranga Yatra pangthokadawriba asida MPCC shu saruk yaduna yatra asibu mapung phana pangthokani Congress Party na su leiba asigi damak lepli amadi Operation Sindur thawgatnaba waref laukibaga loinana Congress Party ki oiba hana lepkhraба thabak thoram sing pumnamak leplaga hayeng Tiranga Yatra asi pangthoknaba firef laubani haiki Pakistan na khut halakpada Indian Army ki personnel amasire Saudi Arabia ki junior foreign minister Lal Fibam khongchata Delhi da laktuna external affairs minister S Jaishankar ga unakhre India ge maikai ge Operation Sindur chathaduna Pakistan amasung Pakistan occupied Kashmir re leiba terrorist ngi ke mapan da akan balanda chathakiba gi paukhum oina Pakistan na LOC ga naknariba Jammu and Kashmir tamna bom kapsilakpada Indian Army gi 16 corps gi Lance Naik Dinesh Kumar ko personnel amangarang leikhidre mark 16 corps gi makha da 5 Field Regiment gi personnel oina leibani hairi Magna laikhidabada White Knight Corps gi GOC gi amasung rengpung namak leiba personnel singna thamoisung na wawa phungdokre amaramda khwaidagi ngakpa thodok oina Pakistan dagi base toba terrorist singi bathakta leibak asin Operation Sindur sathaba horoklaba matungda Saudi Arabia gi Foreign Affairs ki Minister of State Adel Al-Zubairna mangjauna lauthokta khongchat amada New Delhi da tamna laktuna leibak asigi External Affairs Minister S Jaishankar gu unakre leibak ani gi minister ani na terrorism muthatna hotna bada khongpham chena leminagani haibgi wafam yanaba puraki Saudi Arabia gi Foreign Minister asi kaktana tana Iran gi Foreign Minister Abbas Arak sisu ngarang numidang ngai matung adwaida Delhi da thunglare mahakna sulebak asigi External Affairs Minister Jaishankar gu unadun wari sanagani amasung President Draupadi Murmu gu unaba su thorangli hairi Kamunen oiba irang thokhanaba Pakistan Gurudwara amadi Sikh singi leifam target tawrakhi center Jammu and Kashmir amasung Punjab ta Pakistan akan mamongda missile attack sa tharki badu Gurudwara amadi Sikh singi leifam target tawduna sa tharki pani masini India da kamunen oiba irang sagarhan na bahut narki bani haina Foreign Secretary Misri ne phongdokre Pakistan ki Punch district ki Gurudwara sing da target tawduna attack sa tharakpa Hauzik Phawba misam taraga taruk sikre atopa kaya asok apan nakre Pakistan ki attack asigi safanab ki tamakta Punjab Rajasthan amadi Jammu and Kashmir ki mafam kaya da blackout tawhanduna section thorang lokre puari da han bu oina Amritsar da leiba Golden Temple da su blackout tawba asida yaukre hairi amarom da Operation Sindur na India hatkiba terrorist sing na Pakistan da awang bathakta thangatuna leiba ki thakta Leiron chankiba amasung masida Pakistan Army gi makok thongba official sing susaruk yakibasi Indian akan bomongda yaningdeba phongdok pagaloina terrorist sing gi damak taleba ki thakta Leiron chanbagi thorom pangthokpasi Pakistan gi satnabi oirapra haiba wahang hangki Foreign Secretary Bikram Misri na makata na phongdok kibada India gi Operation Sindur da misam miam soke amasung angang phawbo lem na thaki de hain Pakistan gi maikaidegi phongdok kiba wafam adu aran bani India gi Operation adu terrorist kaktana tan misam amata asok apan yahon kiba leite hain Foreign Secretary na phongdok re India ki fighter jet manga Kapthakhre sakdar Kashmir India ki land mini food gi yankai phawba Hatkhre China na sabo aircraft season adun India ki fighter jet manga Kapthakhre haina Pakistan ki foreign minister Isakdar na phongdok nakre Pakistan na Kapthakiba India ki fighter jet sing adudi France na saba Rafale ahum MiG-29 amasung Su-30 ni Pakistan na India ki fighter jet sing adu Kapthakhre haina phongdorak labasu India ki makai gi sabsaba paukhum amata phongdorak palaitri France ki maru oiba intelligence officer amana CNN da thamlakiba warol amada Pakistan France na saba Rafale ahum Kapthaki haibadu France authorities sing na thijen bagi thabuk satari hairi China gi aircraft season adun India gi fighter jet sing adu Kapthaki haina Isakdar na phongdor khraba matung da China gi Ministry of Foreign Affairs na thodok adu thoki haibagi manaba khudam changdam phangde amasung sabsaba pau amata phangde haina su phongdoki China asi Pakistan da khulai piba lebak amo oibaga loinana lebak ani asi matam kaya dagi aset mari leinarkibani Stockholm International Peace Research Institute ki matung ina hauki basahi mangas da Pakistan da China na sabu khusu khulai cha da marfuga thoiro pusilaki India na hauki ba hing da Pakistan amasung Pakistan occupied Kashmir da air strike sa satuna terrorist sing gilor pama panda landasa thakraba matung da Pakistan na su India gi drone kun ga manga Kapthakhre haina phongdorakli India na ngamkhai lan na drone sin aduna landasa thakiba
Pakistan lanmi mari soki amasung misam ama hatkhi haina Pakistan gi maikei dagi phongdorakli India gi military official na phongdorakpugi matung ina Pakistan gi lanmi singsu India gi awang amasung nongsup thangba saruk singda landaraki Pakistan landaraki ba adu India gi lanmi singna maipak na ngathokpa ngamkhiba galoina Lahore da leiba Pakistan gi air defense amasung sauna ma ngata thokan ki hairi Lahore drosin aduna landaraki ba adu da lanmi mari sikiba adu sumle haina Pakistan lanmi gi wangang loi Lieutenant General Ahmad Sharif Sauduri ni phongdorakli India na Lahore da leiba Pakistan gi air defense missile kapsin duna sauna ma ngata thokan ki ba asina leiba ani gi marakta umkhatna bagi sang khangen hengalakli India na Lahore da landaki ba adu da Pakistan air defense unit HQ9 air defense system launcher 15 amang ata thokki haina Islamabad ki maikei dagi phongdorakli North Korea na miram da yonaba short range missile gi changing pangthokre North Korea gi maikei dagi leiba adu gi nongpok thangba samudra khongbal gi paring da short range ballistic missile kaya changing tokre haina South Korea gi military na ngasi phongdorakli khongthang asi miram da yonana bala kholakpani haina makha tari missile sing adu North Korea gi nongpok thangba samudra khongbal gi city ama oriba Wonsangdagi ngasi ayuk pung 9:10 rom chatpada launch missile sing aduna kilometer 9 lom paraba matung samudra da tasin gi haina makha ta ki South Korea na khongthang adugi matang da US amasung Japan da kupna wari sanaki South Korea gi foreign ministry gi maikei dagi phongdorakpada leiba aduma yauna Japan amasung US egi nuclear advice singna telephone da wari sanaraba matung United Nations ki makha da thamliba Sanction sin adubu thugai bani haina condemn torokli South Korea gi Joint Chief of Staff ki wangang loi Lee Sung-jun na paumi sing da phongdorakhibada North Korea gi maikei dagi changing tokhiba missile sing adugi akaknaba mising amadi makhoi gi mawong matau sing adudi pankhide adubu ngasi missile sing adugi changing tokhiba adu miram da export yonaba pandam ama oigani haina thamlagli South Korea da leiba Korea Institute for National Unification gi North Korea analyst Hong Min na phongdorakpagi matung ina Russia ga short range ballistic missile singi makhal ani North Korea na supply tawduna Ukraine da strike tawbada sijinari Japan lenga ki maikei dagi su North Korea gi maikei dagi ballistic missile test tawbagi dictation phangki haina phongdorakli High Court na irang laksinaba mathau taba thabak paikhalu haina khangalaba su lenga ningthina ngakpa ngamkhide Siddharth Mirul Haukiba chahi 2023 gi May 3 dagi haurakhiba ngasi phawba karamba matamda loisinduna mahusagum tangdu leitaba hanjilakani haiba ngamnana leiriba irang asibu High Court of Manipur na mathau taba thabak paikhatuna law and order ngaknaba honagadabani haina khangallabasu Manipur lengana ningthina mathau pangthoktuna law and order ngakpa ngamkhide haina Manipur High Court ki hanagi Justice Siddharth Mirul na phongdokre wafam asi Justice Siddharth Mirul na Bar and Bench Kauba Digital News Agency na lauba interview amada phongdokhibani interview aduda Manipur High Court ki hanagi Justice Siddharth Mirul na Hai Manipur da tongan ba khenaba maram kaya dagi sanglaba matam kaya gi mamang dagi ethnic conflict thoktuna laki chingda khunda leita aduna leiriba tribal singna scheduled tribe ki status phangduna mamang ai dagi hauna scheduled tribe khudong chaba sing lauduna laki adubu hairiba khudong chaba sing asi tampak leiriba general category da chanba mitei miyam na ngasi phawba kanaba phangdana leiri Manipur gi apunbagi lamgi chada tara tamak oiriba tampaki lamda mitei singna khunda leita aduna leiri Manipur gi apunba mioi masingi chada charakna yangkhai rom oiriba mitei singna hariba chada tara gi makhada oiriba tampaki lamda leiri adubu mitei singna chingda lam leiduna leiba yabagi ayaba su leite Manipur gi missing apunbagi chada tara ga mari dagi tara ga manga rom tang oiriba kuki singna Chingda leiba yabada natana tapaki mafam chingda sulam leiduna khunda leita aduna leiba yabagi khudong chaba phangduna leiri asiguma ching amasung tamda leiriba khenaba kaya sing asina nakalani gi marakta umkhanabagi maram amasuni hana sumhangna phongdokhi